Lipungba Chamri, Kunhumdoigi Sajibu Nongma Panba Cheiraoba Kabui Amadi Meitei phurup ani Punna Pangthokminnaduna Manipur ke Anouba Puwari Semkhre Puwari da La Chanduna Lehoragadaba Thauramase Ngase Lining Sanamahi Temple Board Amadi Kabui Union Manipur na Punna Sinduna Haying Khongbal de Leiba Lining Sanamahi ke Laisangda Pangthokibane Sajibu Nongma Panba Cheiraoba gi Thauram ase kumsi chahidagi Yek Salai Leiba Yelho phurup Kabui Amadi Meitei Punna Pangthokminnaduna Kabui Union Manipur Amadi Lining Sanamahi Temple Board na Warib Loki Ngasi Pangthokiba Thauram Mari Lengdana Lining Sanamahi Temple Board ke Member Secretary Sivjata Luwang Hai Ngasigi numit ase Maihoro dagi Leminaraklaba Yek Salai Leizaba Phurup Singge Anouba Puwari Amagi Lamai Hangdokpa Yamna Maru Oiba Numit Amani Haina Lobi Yai Sajibu Nongma Panba Numit ase Sanamahi Lining Chachaba Singge Oinade Yamna Senglaba Chahi Hoba Numit ne Numit asida Phurup Cha Singna Sidaba Mapugi Mapamda Lakadawriba Chahi Anouba Sida Nungai Yaifaba Chaukhatpa Amadi Ana Ayek Yaudaba Oihanbiyu Haina Thongnizaduna Chahi Hodoi Matam Amada Ipaipu Singna Cheiraoba Numita Yumgi Thongal da Chatuna Yumthong Kaya Lei Mi Masing Kaya Lei Haiduna Khul Amage Mikok Tinarami Lai Oikraba Ipaipu Sing Adubu Ningsingna Numit Asida Aikhoina Makoigi Mapamda Ngamjaba Hai Ama Lei Amakatuna Thongnizade Ngasidi Lamdamasida Kundaminariba Yelho phurup Kabui Singsu Sajibu Nongma Panba Numit Asida Punna Cheiraoba Chahi Hobi Tharum Ase Pangthokminnadi Asigumba Yam Chauba Khongthang Ama Thabakta Onthokpa Ngamliba Ase Kabui Union Manipur ge Thaudangna Ngambane Isagi lining Isagi Chatnabi Ngakani Haiduna Kabui Singna Chongthorakpa Sima Yamna Pukning Thogatningai Oiba Khongthang Amani Kabui Singgi Gangai Thoramda Meiteina Athenpot Lanba Kabui Singnasu Meitegi Ningo Chakauba Numita Athenpot Puraktuna Punna Chak Chaminaba Asidagi Hendoktuna Kabui Amadi Meitei Anigi Imadi Ase Manghanba Yade Haiduna Sajibu Nongma Panba Cheiraoba su Punna Saruk Yaminaba Ase Yamna Fazaba Amadi Nuksiba Lipunamane Lakliba Anouba Chahi Asina Lamdamasida Tangduleitaba Yelho phurup Singgi Marakta Nungsi Chanaba Purakpa Oiresanu Haina Mahakna Yaifa Pauja Su Pirakle Lakadru say since the Samu Pangal Hapa, when Tana Hapa Dumba, Wakal under the Pangtopa Thoramcha, Kugis Horen, the line of Sanamay Temple Board Kitim Mama, Eko so Munka Wikunda, Umangada, Marin Pamangada Sasagani, Aduga, Maduda, Kabui, Ekogi, Yexalai Labor, Phurup Samana, Magi Yumda, Kabui Yumamada, Koil, Lando, Lemerengi Kubam Yadana, Madedu the Sahi, Hobugi, no Pami Thoram Pantopado, Madugi, Ekogi, Yamna, May Laraba. Masakuma so idana ubiba minabangangani masina akoi tholaiba lansida mitopna akoida saida akoi yumbu sarakpa akoi masengi marakta akoi kanana karino khangnarataba mayamse sigumba yamna thoram chingsina akoi maduna talai madudi karino habada yeksalai laiminaba akoi mayamse sigumba thoram sing su puminaraga saminaraga di akoi mitop singsu khandokpada yamna lairakani habase akoi laindok sunamei temple board ki maikedi yamna thamjai mamangaidagi bari puidagi Koi Sajibu Nongma Panba Yemin Tangba Cheiraoba Haitare Hoba Adum by Koi Kabui che Horam che Pangthok Chai Agana Machigi Thoram che Yemin Tangba che Mundang Wairam Yasangakpada Lain Thauda Ramida Chida Timra Ape Anoudu Katnaga Lain Thauda Organa Thong Haaga Wadogi Horam Ado Pangthoi Aduna Maduna Sahi Ahowagi Ekagi Ape Anou Chabura Yaifaban Waiba Punchi Sangba Adugi Pangthokpani